Manipur leingak sacred site amani haina laothokhraba Moirang Thangjing Khubam da cross Yungsinduna Christain khudingmak Mingchat thihannaba hotnariba ase Khudak Tokkadabani mapham asida yungshilliba cross ase athuba matam da louthokkadabani haina International Meitei Christian Youth Assembly Imcya gi media coordinator pastor and Bidyasagar nam ari leinaba singda takshillakli Lobasigi office ta pangthokpa paugi mifam amada wafam asi fongdok laduna and Bidyasagar na makatana hai Moirang Thangjing Khubam asi kuki singna lamdam asida khunda laita dringai gi mamangdagi leiraklaba amasung puwari ga sagona duna laklaba sengnaba lifeland amani lamdam asida leiriba Christian Mingchat pafurup amadi miyoi kyavu Christian gi wahanthok khangdaba kuki furup gi miyoi khujok kharana lana uhaliba si kudak lepkadabani India ki law amadi Bible na piriba pauta ki wangmada kuki Christian ni haijaba singna cross ki season afam khangdana Meitei furup ka sagunariba lifeam amada cross yungshinduna haibasi yamna laibak masa tadaba thawongni Masi Khudak laothokadabani karigumba laothoktrabadi IMCYA na tumina leiroi madugi mayokta sabsaba thabak lokatkani haina su mang makataki Sing the yungshilliba cross asidi mapu ibungogi nungsibagi cross adunate masidi jisugi oi the yeta pang tingliba anidugi manungda pukning hongdaba huranba mihatpa miphatta adugi cross aduga pangkhakni masigi cross asidi lam khopsinanaba opi thaba yananaba separate administration tananaba amasung mi hananaba yungba cross ni haini lobi yai Sigumba aran ahui mayam asina maram oiraga karisu khangjadraba Meitei Christain pumnamakta amadi atai phurupki Christian singdasu miwa maisa yamna langhale maram asina athuba matamda cross adu lautho senglaba cross pu lana sizinaba to aduga karigumba lauthokrabadi International Meitei Christian Youth Assembly Imcya na tawfam thokpa thabak sing laukhalakani dam sangdam singa loinana sapak phaktorakani mi halaga hallelujah lawba ngamba na khuibu kanano